अरोइबा पाउसिंग पिजरे स्टेट असigi oina COVID-19 positive ki masing hengelakpa leptre mioi 15 masu nौना टेस्ट तौबदा COVID-19 positive oire लॉकडाउन मनुंगदा बेंगलोर दा थबक तौबा नुपा अमा थीबा खंगदना मांगख्रे पुलिस दा कंप्लेंट थांगतख्रे अमदी मालेमगी ओइना COVID-19 पॉजिटिव ओइबा मिसिंग लाख 9,4,34,माथोइगा चेनिगा 19 सुख्रे लैना असिना मरम ओइदुना लैखिदबा मिसिंगना लाख 3,34,8,गा चट्रेट का 19 सुख्रे मैम खुमजरी मियोई 15 मसु नौना टेस्ट तौबदा COVID-19 पॉजिटिव ओइरे ngarang अथेंगबदा जेनिम्स दा मियोई अहुम अमदे रिम्स दा मियोई 12 टेस्ट तौबदा पॉजिटिव ओइरे हाइना कन्फर्म तौखी नौना पॉजिटिव ओइख्रबा सिंगी मनुंगदा थौबालदगी 3 उखरुलदगी 5 कांगपोकपीदगी अहुम अमदे इम्फालदगी अमने मखोई सिंग मुंबई अमदि दिल्लीदगी ट्रेन फ्लाइट अमदे बस दा हलखिबा मियोई सिंगनी मखोई 15 रिम्स अमदे जेनिम्स के कोविड केयर सेंटर दा एडमिट तौख्रे हाइरे ngarang numidang athengbada nौना पॉजिटिव ओइरबा मियोई सिंग असिगा थारगा स्टेट असिगी ओइना पुना पॉजिटिव ओइगिबा मिसिंग 159 सुख्रे अमदे एक्टिव ओइरिबना 110 सुख्रे हौजिक फावबदा लाइंग चथरबा मतुंग फगलखरबना मियोई 52 सुख्रे थौबाल डिस्ट्रिक्ट की खांगबोक बाजारदगी बेंगलोर दा लैबा कंपनी अमदा थबक तौदुना लैबा चही 19 रोम सुरबा नुपा मचा अमा हौखिबा जून की तांग अहुमगी नुमिदांग वाइरमगी नुमिदांग वाइरमदगी मफम खंगदना मांखरे हाइरे हाइरिबा नुपा मसा से बेंगलोर हेबागोदी पुलिस स्टेशन की मनुंग चनबा बोमान संद्रादा लैबा SFO कंपनी प्राइवेट लिमिटेड प्लास्टिक डिविजन दा थबक तौबनी हाइरे मांग मणिपुर दा थोरकनबा ट्रेन तोंगनबगी होटनबदा ममिंग यावरक्तबदगी लाक्लिबा जून की तांग 9 की फ्लाइट दा थोरकनबा टिकेट बुक तौख्रबनी हाइरे हाइरिबा नुपा मचासिगे पोकपिना SP थौबालदा इबा चेरोल अमंगसी पीदु माकी मफम खंगदना मांगख्रबा मचानुपा वाहेंगबम लुवांग तोनबु फंगनबा होटनबदा अंगamba मतिंग पांगबियो हाइना वाकतख्रे ngasi nungthil khangabong new market ta pangthokpa paugi mifam amada luwang ton ge apokpi mama wahengbam ongbi thabana Bangalore da Manipur da ge atai nupa macha kharasu luwang ton ga thabak tongmine makhoi sing aduna mobile phone da hairakpagi matungina makhoina leiriba mafam adugi miyoi singna makhoibu tathi tawaina tawbi haukiba sagol sen numita makhoina leiriba yumbu gi macha nupa amade laikai gi miyoi singna makhoi mafam madu thaduk tu chatlo haina phubi ke maduda luwang ton makokta sokpa aduna maram oiraga maha gyan tadana mafam adudagi thokraga mafam khangkidre thibasu fangdre haiba wafam phongdoraki chahi ama makhairom phare bisan pase aduga ima isasi mana mayam tholakpo sida thokpo phangdabadagi mana kano tora tholakibasida isasi mafam khangdana mangi base tang aiga tang ani da kano pung manga makhai sida wari ima isa wari sanarambadagi nongalaga pung sagonse numitki tang ahumgi pung manga ga kano sidagi isanu pase thokre mangre na moina phubi jaibiraga mangan gi bise mayamna phangnaba thibiraga masma mai ngon sina biwi cha do dei ga su haibu su haitei asigi wari jai ju ngang lai su gyan mangsale ju tobom gangde noi mayam nai हौजिक साबगी चांग हेनगलकपा अमदे नोंग तादबना मरम ओइरगा मफम मयामबदा लेरिबा तुरेल अमदे पुखरी सिंग इसिंग कंखिबना मरम ओइदुना खांगबो केंद्रगी मियाम अमदे अनिरक लोकपी तौरिबा लौमी सिंगदसु अवाबा कयामरुम मायोक नरकपना मरम ओइरगा ngasi वाटर रिसोर्सेस डिपार्टमेंट गे स्टाफ सिंग याउना BJP Manipur Pradesh की former vice president Thoksom Jadumani Haktengna Chatuna Mapitel Hills Range da Ladiba Mafogdam Amade Nongpo Kaitel Manbi da Leiba Thobal Beres da Gay Sing Tana Yingsin Cre Nasi Kongsat Aduga Mari Lena TH Jadumani Haikibada Hausi coronavirus Laichat Namaram Oiduna Awaba Kayamarum Mayuk Naring Cherak Asida Kangabo Kendragi Miam amade ising fangdabagi awaba mayok narakpana lawmi sing makokta khut hapnarakpa amade san fawba ising thaknaba leiraktabana miyamgi damak department galoinana anirak suboina ising ifibam yengba lakpane numit manga fawbagi manungda ising tharaklagani haibagi thajabasu department a pire haiki asi suyamna chillaba ekoigi manipur koina COVID-19 gi sigumba awaba myam thenagasu aigi gi praja sing soibiya de krai da kai noina hona biraga man instruction to biduna manipur civil engineer garo window da habiraga maki makhata ba
ऑफिशियल इंजीनियर सिंह के यावना ngasi amka na sing thaba yabra na akoi thaba yare na pau mayam na lekai mayam na pibidi lakchebani du sing thaba yabasi ngasi nimi humni mayung thane hai adu masi tharaga di koi gi thawal disraiba kendra taruk sida sing chapchan phangani TOMTV na akhanaba paudam oina sandokiba langol aying lekaidagi moirangthem rajesh ke anaba amade imungi awaba phibam urubadagi ngarang Maria Montessori School koirengai Imphal East ke 2005 metric base na imungi mating oinaba amade rajesh ke ana laying da kharadang oirabasu mating oinabagi pandamda sel oina lupa lising kuteng pangkhre pangliba mating asina imung manunggi awatpa amade ana laying pumnamak konagadabadi nate adumapu masina kharadang mating oibada natana awa ana tarba pambai leijadraba imung kiyada yamba yamdaba thidana miyamda mating pangningbagi ithil ama pohanba ngamna pandamda tengbang asi pikhibani hairi Laibak asigi haujik lengak pairiba Narendra Modi na luchingba anisuba termgi lengak asina chahi ama mapung pharakpagi palan thoram ama ngarang Thoubal district ke Wangkhem Kendra BJP na sinduna Yairipokta leiba BJP Manipur Pradesh ke spokesperson Dr. Nimai Chan Luwangi yumda pangthokre thoramga mari leinana wangangbada Professor Tikena ngasigi pangthokliba palan thoram asigi nunggi oiba arthadi Modi na luchingba sarkar asina haukhiba chahi asigi manungda tawkhiba thabak thoram sing miyamda khanghanba aduga Laingak asina miyam gi damak tawriba thabak sing asigi kanaba fangdriba miyoi singda kanaba si fanghananaba BJP gi worker singna hotnaba duni haiki Quarantine center singda leiriba nupi sing masamawu fona leinaba made khudong chadaba lakpada mateng oinaba Bright Enterprises na puthokpa sanitary napkins ningol khudol amade organic lotus ting ase langthabal AC gi manungda leiba standard roberta hangba quarantine center da nupi singda khudol tamkhre Polam Singh adu khusinabada Bright Enterprises ke managing director Leimak Popam Susma CEO N Sujes Kanta yauna official kya su Polam Singh adu pibada sargya ki Bright Enterprises ke managing director Leimak Popam Susmana quarantine center singda leiba nupi singna thengnaba khudong chadaba sing karamakhai koknaba made mateng oinaba sanitary napkin sing adu khusinabani amade organic lotus tea adu khudol tambani haiki COVID-19 gi luraba tanfam asida mapan lamdagi thoklakpa Manipuri macha singda lana ubiba masagi apokpa mama mapa singna fawba virus oina ubibagi wakhalon sing asi tawbiganu haina haingang AC gi manung chena hangliba quarantine center gi convener Haisnam Okendro na fongdorakle mahangna makha taraduna AC gi manung chena leiriba quarantine center ahum asida leiriba miyoi singi mama mapa na fawba macha sing asibo virus oina ubiduna nungaitaba wafam sing fongdorakpada center sing asida lekai dagi voluntarily tholktuna center asida leiba miyam gi awara pa yengsinba amade matam pumbada mating tawriba asida nungaitaba kya pokhale haike amarom da kendra gi miyam thambagi wangmada mi lokthok loksin chatliba driver sing thamba center yauri masipum namak asi senaba amade awat apa yengsinbagi thabak chathariba asida miyam na hanthaba wakhalon thambagi muhutta mateng pangbiduna pungning thogat piu haike Guardian sing sina hariba quarantine center sida volunteer sing na wana mateng pangduna akoigi ahing nungthil akoi 24 hour service pibsida not a single guardian singi support si phangba yauragasu koi matik chadaba haitare ko sima guardian sing da masi tawigano nakoi gi nacha sing mapandagi thogli bese even guardian bhauna bota just like a virus oin ubiba ko akoina haijaningi si mapandagi lakpa khuding manipur gi miam da guardian sing da akoina haijaningi si moise virus oin ubigano they are all human being moisu miyoi bani adna virus oina ubagi thabak se lepiyo se akhoi gi volunteer sing sigi maikai dagi akhoi thamjaning ba wafam ma khakni Paugi marak thana tembe break am lojari BJP Nambol Mandalna Nungaiba Fongdokchari BJP Central Leader Singna Yamna Commitment Laiba Party ki Principal Ngakna Chatpa Afaba Luchingba Professor S. Tikendrabu BJP Manipur Pradesh ki Anoba President Oina Khalakpada TS Basanta IPS Voluntary Retired VP BJP Manipur Pradesh na Luchingba
Nambol Mandal President Adhaksha, Bishnupur District Chairperson NMC, Pradhans, Councillors Amadi, Morcha Singhi, Karyakata Singna, Achamba Khudol Sinaduna, Nungaiba Fungdokpaga Loinana, Center gi Luchingba Singbu Thagachari. Thagatpa Fungdokchariba, A. Jiten Singh, General Secretary BJP Nambol Mandal. Langol View Charitable Clinic haina khangnaramba mafam asi Lamjingba Hospital and Medical Research Institute Private Limited haina khangnarakani. Mafam asida medicine, gynecology, surgery, orthopedic, ENT amadi pediatrics ka mari lenaba analayingi service singi khudong chawa lobiyo. Akupa marol gidama contact tobiyo Lamjingba Hospital and Medical Research Institute Private Limited, RIMS Southgate near Kombire Kaithel. Hospital helpline number 8258967890. Break matungda mayam bo mukan taram nokcheri makhadaba pau pijari aikhoi miyamna u chara tharibani haiduna pangtha da thabagi mahuta thariba kharadu hingnaba hongnabo ina thase haina hana minister oiramba BJP Manipur Pradesh ke spokesperson aduga Yaripok Universal College ki chairman Dr. Nimai Chan Luangna miyamda appeal tawrakle ngase thobal wangkhem huidrom leikai da leiba Yaripok Universal College ta college adugi managing committee na senduna World Environment Day ga mari leina na pangthokpa u chara thabagi thoram amada saruk yakhiba Dr. Nimai Chan Luangna phongdokibane college aduda hangliba quarantine center da leiriba inmate konipan su u chara thaba aduda saruk yakhi koi college se koi campus si hybrid phajaraba chawarba campus ni na hajeningi lau pari tare na konba lam amane sida sahi khuding dagi ko sahi khuding ko World Environment Day amadi ban mahasab singa pangthokna u thaba khopi program phajana pangthok chai maram maduna hoje koi campus da u matik chana phajana hoduna ecological balance maintain torga koi chathajari Salai apunba nupi lamjing loop sanulalna singjamai kendragi oina Manipur College ta hangliba quarantine center da chana thakna polam sing mateng pangkhrai ngase ayuk sanulal gi thongmi singna polam sing adu Manipur Legislative Assembly gi speaker Yumnam Khenchan gi khuthangda khusina khibani akhoi angam sakti pudoktana kanogi virus thengnana ba hodasi haibadagi ngasi phawda singjamai da leibiriba amadi singjamai gi wangda leibiriba mayam amana pangakpudagi khogi center si community center si awaba leitana amurum dasu koi inmates isa ngau lai me am su yam appreciate to bi khoida koi volunteer sing dai khoi punamakta khwaidagi phasana maintain to bi haibagi mu voice of thoi ana simple lagi message abu sarkar ise kana no khoi me am sini koi sarkar gi paisa ngata ngai dana khoi me am na sinbe ya si masi kano mo sample oina amoina salasunu ina message bijari United NGOs Forum Yaripok ki chairman Kaisam Ningthem Jaungna Andro AC gi miyoi singda COVID-19 ga mari leinana cheng kg manga yen thokre haide ngasi tulihal gram panchayat ki mafam singda ahan boina cheng sing adu yen thokhi amade makhatana topa mafam singda su yen thokhi gani haide ngasi ayukta Kanchipur da leiba Maharaj Gambir Singh gi campus ta Uchara Yankai Mok Standard Robert School da hangliba Community Quarantine Center da leiba inmates volunteers amadi officials singna thakre nakalamrom da school asigi akoibida su uchara kaya thaki Malem gi oina COVID-19 positive oiba mi sing lak humpunipan gali sing mari futara mathoi ga cheni ga tara humdoi sukre laina asena maram oiduna leikhi daba mi sing na lak hum li sing mari futara mapan ga chatret ka tara nipan sukre Malem gi leibak singi marakta US na positive oiba mi sing khwaidagi yamli US ki oina positive oiba mi sing lak tara mapan ga li sing kunga humpuma thoi sukre amadi sikhibana miyoi lak ama li sing mapan ga chanipan ga sumna ani India ki oina hauzik fawda positive oiba miyoi lak ani li sing nimfu taruka chatruka kuni thoi sukre amadi laikan abangam dana COVID-19 na maramoiduna laikhidabana miyoi li sing taruka chamapan ga nimfu taruk sukre ngasi ukfong na kiba pau se singda kari maroi ba pau yauribagi haibadu mayam punna muk khangminasi
Sangai Express kunmanga hengatuna positive oiba chamaga yankai tare sure Ferjol su positive oiba case ahum leire Kangpokpida taramari pull-up positive oire disqualification case tribunal na objection dismiss tawraga June 12 fawba matam thakre Chingda mobile testing kit sizinagadauri Poknafam anoba case kuntaruk lakle positive case samaga yankai nipan sure quarantine center singda laichat chandok labra chingnare COVID-19 park sana sandok handanaba testing de hena faba machine sizinanaba khandakre face mask sizinahanaba campaign chatharakpa yari Chingda mobile COVID testing kit sing sizinanaba thorang tawre Jayanta Kumar MLA taret ki preliminary objection speaker gi tribunal na kakthakre Naharol gi thodang test consultative committee for COVID-19 gi mifam pangthokre pauna bazar amasung thangal bazar gi dukan sing athubada hanglaba yana leire COVID-19 gi case amaga yankai taret yaukre yankai ni thoi discharge tawkre active case amaga sumna manga leiri COVID-19 mobile testing kit sing sizinaragani health minister MLA taret disqualify tawba maram cha de haiba appeal speaker gi tribunal na kakhatkre gari yadabadagi jiribamdagi COVID-19 patient ani imphal da purakidre huyen lan pau coronavirus case masing chamaga yankai taret sukre layang lakhiba taramathoi discharge tawkre COVID-19 gi case masing yambada India na malem gi manga subada leire speaker tribunal da MLA taret ki disqualification case tribunal na respondent MLA taret ki preliminary objection sen dismiss tawkre sana leibak nong makhakta da kunmapan positive oire Manipur gi positive chamaga humputara ni thoi sure Kangpokpi gi quarantine center amadagi mi oi tara taret positive oire trenda mapan lamdagi mi pusilakpa lep lagani MLA taret na thaba preliminary objection speaker na dismiss tawkre Ichel Express Congress MLA taret ki disqualification case sing kakthat pio haiba preliminary objection sing speaker gi tribunal na kakre state asida COVID-19 gi apunba confirm case masing chamaga yankai taret yaukre lising ani kungani thoi gi election da Congress na mai pakpada youth Congress sing na achoba thodang lawgadori bani okendro personnel sing na VDF thaba base amadi name plate that piu Iraibak Haksel gi khutsu khulai matik saba miu singi award pa leire COVID-19 gi mobile testing kit sing sizinaragani Congress MLA taret ki preliminary objection dismissed tokre disqualification gi case June 13 gi proceeding chatharagani Aroibada maroiba pau amukana pijari State COVID-19 positive ki masing hengelak pa leptre miyoi tara mga masu nauna da COVID-19 positive oire Lockdown manungda Bangalore da thabak tawba nupa ama thiba khangdana mangkhre police ta complaint thangatkre amade malemgi oina COVID-19 positive oiba miseng lakh humpunipan ga liseng marifutara mathoi ga cheni ga tarang doi sukre laina asina maram oiduna laikhidaba miseng na lakh ahum liseng marifutara mapan ga chatret ga tarani pan sukre Hauzik oina de Manipuri pau matang sida loisinjare mideng tabiri besingba amuk hana krumjari